Arambai News Guwahati da Manipuri Pao tabiri singbu ihan hanba maktada chikangbam Sujitrarani na khurumjari huzing asigi samlapa mariba Pao sing lobirasi Assam Police ki SI lobugi wathokta kingpin oriba Assam gi hanagi DIG PK Datta ngasisu police na phaba gamdri adubu opposition na wathogasi CVI da thigathanaba kanna dabi tawraduna Manavendra Sharma complex ta protest tawkhre Assam Yuba Congress na complex asidagi Dispur Gherau tongnaba changsilakiba khongjang police na arimba tahanki Protesters singi mathakta lathi charge tawki Guwahati Press Club Amingao Rajiv Bhawan Charaidiu Rajiv Bhawan loidana Nagaw na chingba mafam kayadasu protest tawki Nakalamaromda police ki khut chalaba miyoi amagi chinkhumdagi phukan na title oiba miyoi amagi maming haidorakpadagi chupli pariba BJP party manungda charangnaba kya thorakre Hariba Fukan title gi miyoi asina Devon Dekaga dalal gi thabak tawminakhi Devon Deka surrender tawba amadi phaba matamdasu miyoi ase yawi hairi loinana Devon Deka gi maridagi PNRD amadi Jana Sanjog ki thabak lobagi matangda senja thumja loinana michang sanganai thong kya chathaki haina claim tongnarakpadagi department ani asigi handak thabak logiba punama thigatlagani amadi generamba miyoi sing thabaktagi lokthokani haina Assam gi minister Himanta Biswa Sarmana ngasi haikre Congress amadi AIUDF ki alliance tawbagi matangda matam sangna ngangna duna lakhibadu ngasidi laikhai takre AIUDF ki ngasi phamkhiba core committee gi mifamda president Badruddin Azmal na alliance tawbagi ayaba pikre maramasina Englishingani kurmathoi gi assembly mikhalda Congress amadi AIUDF punna chatminaragani haibasimadi mayek sengle Guwahati High Court ngasi Hindu singbu state kharada minority lauthoknaba PIL ama thangalakre minority ain semdoknabagi tharakhiba PIL asida minority oiba Hindu singda minority oibagi khudong chaba pibidre haina claim tawrakli awang nongpogi state kharadasu Hindu sing minority oirakli Christian na majority oire hainasu palakli masigi matangda Kendra Sarkar amadi minority commission da affidavit ama chayol ahumgi manungda pikhalaknaba Guwahati High Court na khanghankre ngasi Mathag Assam gi Bokaghat ta Martyr Kamla Miri Subdivision Hospital ama sangakre Minister Himanta Biswa Sarma naluchingduna Minister Atul Bara Piyush Hazarika MP Palab Lochan Das amadi Karbi Anglong Autonomous Council gi CEM Tuliram Ronghangna hangdokhibani lupa crore 8.2 changna sakhiba hospital asida phamung chama thari Hospital asina Golaghat ki medical infrastructure bu chawna khumang chawsilhanbada achoba mating ama oiragani Assam dangasi numidang ngayaki mamang haibadi chaurakna pung 8:3 muktabada Richter scale magnitude 3.8 gi changda ihar hakre epicenter na Guwahati dagi kilometer 3 muklapna leiba Kanahari Bhalukabari manaktani hojik fawbagi oinadi amangata thopagi pau amata laktri Manipur ki gateway wariba Maugeta anuba police guest house ama Manipur ki CM N Birena virtually oina ngasi sangrakhe lupa lakh kuntaret mukchang na saba police guest house asina Maugda Manipur lenga ki mari lenaba official sing thungpham chafam leitabagi awaba kaya mayuk nariba adubusu kokhan bangam lagani aduda sunatana Manipur amadi Nagaland tainabada laiba tungjoida police station ama loinana IRB battalion amasu thamnanaba hotnaragani haina CM Birena ngasi lauthokre Board of Secondary Education Manipur ngasi thadorokpa cherol amagi matungina English ingani kunma thoigi SSLC exam da subject khudimak natraga fail oiba subject khara khaktamak thaningba candidate singna masa masagi eligibility matungina lupal chatruk yankhai gi permission fee board ki case counter da pisanduna register tawgodabani hairakli Mahiroi Kudimak na admit card ki Xerox amamam enclose tawduna chatliba October tha sigi kuntrama thoigi mamangda submit tawgodabani hainasu board asina makhatana khanghalakli Laimarol Khorzai Kol Laikol gi kunlak suba mapok kumon thoram ngasi JN Manipur Dance Academy Ifal gi auditorium da pangthokre thoram asiga iroinana Mutum Ramani na iba saireng Ingagi Nongzu amadi wari macha Maklang Turel gi ithak iraisu phongki
थौरम असिदा मणिपुरी लैंग्वेज एडवाइजरी बोर्ड साहित्य अकादमी की कन्वेनर नोंमाइथेम किरण कुमारना अथोइबा मिथुंग हानगी लेकोल की प्रेसिडेंट प्रोफेसर नाहकपम अरुणा अमदी मणिपुरी लिटरेरी सोसाइटी इम्फाल की प्रेसिडेंट समुराई लाटपम प्रहलाद अनीना अखनब मिथुंग लोइनना लेकोल की प्रेसिडेंट खेत्रिमयुम सुबदनीना थौरम मपु ओइना सरुक याखी आसाम दंगसी कोविड-19 के अनोबा पॉजिटिव केस लिसिंग अमगा चट्रुक कुंथ्रानी थोई फंखिबगा लोइनना अपुनबा कन्फर्म केस मसिंग लाख अमगा लिसिंग मरफु मंगा चामरीगा निफुमरी यौख्रे लिसिंग कुंथ्रा मंगागा चट्रेट निफु तरुकना एक्टिव ओइरी ngasi आसाम दा मियोई तरामरी कोविड नंबर मोइदुना लेखिदबगा लोइनना अपुनबा लेखिदबगी मसिंग चट्रेट का कुंथ्रा मंगा यौख्रे त्रिपुरा दंगसी अनोबा पॉजिटिव केस चामगा मरफुतरा फंखिबगा लोइनना अपुनबा कन्फर्म केस मसिंग लिसिंग कुंतरुक का चौंगा निफुमापन यौख्रे लिसिंग मंगागा चहुम हुंफुतरुकना एक्टिव ओइरी ngasi सु त्रिपुरा दा मियोई अहुम कोविड नंबर मोइदुना लेखिदबगा लोइनना अपुनबा लेखिदबगी मसिंग चनीगा मरफुतरुक यौख्रे मणिपुर ngasi अनोबा पॉजिटिव केस चनीगा यांखैनी थोई फंखिबगा लोइनना अपुनबा कन्फर्म केस मसिंग लिसिंग तरामा थोइगा चट्रुक निफुमापन यौख्रे लिसिंग अनीगा चमरी मरफुतरा तरेतना एक्टिव ओइरी ngasi मणिपुर दा मियोई अनि कोविड नंबर मोइदुना लेखिदबगा लोइनना अपुनबा लेखिदबगी मसिंग हुमुद्रामा थोइ यौख्रे अरुणाचल प्रदेश दा अपुनबा कन्फर्म केस मसिंग लिसिंग तरागा चनी कुन यौख्रे लिसिंग अहुम सुबना तरामापन्ना एक्टिव ओइरी लेखिदबगी मसिंग तरानी पानी नागालैंड अपुनबा कन्फर्म केस मसिंग लिसिंग तरुक का चहुम तरानी पान यौख्रे लिसिंग अमा सुबना मरफु मंगाना एक्टिव ओइरी लेखिदबगी मसिंग तरानी थोइनी मेघालय दंगसी इथा थाजदना अनोबा पॉजिटिव केस चमरीगा कुलहुमदोई फंखिबगा लोइनना अपुनबा कन्फर्म केस मसिंग लिसिंग तरुक का चमरी यांखै तरुक यौख्रे लिसिंग अनि सुबना मरफु हुमदोइना एक्टिव ओइरी ngasi मेघालय दा मियोई अनि कोविड नंबर मोइदुना लेखिदबगा लोइनना अपुनबा लेखिदबगी मसिंग यांखै मरी यौख्रे सिक्किम दा अपुनबा कन्फर्म केस मसिंग लिसिंग अहुम सुबना तरामाथोई यौख्रे चट्रुक निफुनी थोइना एक्टिव ओइरी लेखिदबगी मसिंग निफुमा थोइनी अमदी मिजोरम दंगसी अनोबा पॉजिटिव केस यांखै मरी फंखिबगा लोइनना अपुनबा कन्फर्म केस मसिंग लिसिंग अनीगा चामा सुबना अहुम यौख्रे चहुमगा कुंथ्रामा थोइना एक्टिव ओइरी लेखिदबा अमता याउट्री अमदी इंडिया दंगसी गे हौजिक फावबदा अनोबा पॉजिटिव केस लिसिंग हुंफुमरीगा चनी मरफुद्रा हुंबुद्रा मरी फंख्रे मसिदा स्टेट तरामाथोइगी रिपोर्ट वाटली मरमसना इंडिया दा कोविड-19 के टोटल पॉजिटिव केस मसिंग लाख हुंफुमंगागा लिसिंग निफु यौख्रे टोटल एक्टिव केस मसिंगना लाख मापनगा लिसिंग निफुनी अमदी टोटल डेथना लाख अमगा लिसिंग अमा चट्रुक का हुंबुद्रा तरेतनी ngasi gi oina india da hojik fawda covid number moidna mioi chanipan supna ani lekhidabagi paw lakli amadi malemda covid na khwaidagi sokhaliba america da hojik fawda covid-19 gi total confirmed case missing lakh humbudra manga ga lising humputare chaniga marfutara tare yaukhre apunba lekhidabagi masingna lakh aniga lising tara humdoi chatret ka tara tarukne अनि सुबदा इंडिया ने अमदी अहुम सुबदा लरिबा ब्राजील दा अपुनबा कन्फर्म केस मसिंग लाख निफुनी पानगा लिसिंग मरफुनी थोई चनीगा कुंथ्रामा थोई यौख्रे टोटल डेथ ना लाख अमगा लिसिंग निफु मंगा चमरीगा कुंथ्रामा थोई ने अरोइबदा अतोपा पाउसिंग दा यूनियन होम मिनिस्ट्री ना ngarang irai numit unlock 5 की चना कांगलोन गा मरी लेना अनोबा ऑर्डर अमगा अमुक नौना थोकलदुना लाखलिबा अक्टोबर तांग 15 दगी लेबाक पुंबदा स्कूल सिंग क्लास होगदबनी हाइखबदु कंपलसरी नत्ते हाइख्रे अनलॉक 5 की गाइडलाइन असिदा स्कूल सिंग अमदी कोचिंग इंस्टीट्यूशन सिंग अक्टोबर 15 गी मतुंग तांकक नाइना अमुक हांगदोकपगी वारेप स्टेट अमदी यूनियन टेरिटरी सिंगना मसा मसाना अपाम मतुंगिना लौबगी हक लेगनी हाइनसु मिनिस्ट्री असिना मखाताना पल्ली इंडिया की चीफ ऑफ आर्मी स्टाफ जनरल मनोज नाराभाने अमदी फॉरेन सेक्रेटरी हर्षवर्धन श्रृंगला निमित निनी की खोंगचता हयेंगदगी म्यांमार चतुना स्टेट काउंसिलर ऑफ म्यांमार दो ओंग शान सूची अमसुंग म्यांमार आर्मी की कमांडर इन चीफ सीनियर जनरल मिन ओंग लियांगा वारी शानरगनी लेबागानी असिगी हौजिक लरिबा मरी असिगी मतांग लोइनना म्यांमार दा लरिबा अवांग नोंपोकी लालहौबसिंगी मतांगदा माइकई अनिगी ओइबा वारी शानरबा याई हाइना थाजनरी इंडिया की प्राइम मिनिस्टर नरेंद्र मोदी नांगसी स्ट्रेटेजिकली यामनमक मरोइबा वेदर खुदिमकता चुनरबा अटल टनल लेबागसिगी मियामदा कथोखरे थौरमसिगा इरोइनना प्राइम मिनिस्टर ना मियामगी मिफम अनिदा वांगांखी अमना लाहौल वैली की शिशुदा अदुगा अतोप अमना मनाली की शालोंगदने हिमाचल प्रदेश की रोहतांग साबा अटल टनल असी मालेमदा ख्वाइदगी सांगबा रोड टनल ने
kilometer 8.0 ani sangi aduga tunnel asi foot lising tara supna nifu altitude ta savani tunnel asina Lahore PTT tanatana le amadi ladaki chakwa thorang dasu anuba yawol ama puraklagani haikhi Prime Minister Narendra Modi na Lahore Spiti gida leiba tunnel asigi South Portal dagi Manali tamna chatkadaba passenger tara manga tongba bus amasu lamthaki meter nipan pakpa meter manga dasmik manga wangba len anigi tunnel asina Manali dagi Lahore PTT fawba chatpagi lambi asi kilometer nifu tarukta tensil halagani Bihar da opposition RJD amdi Congress na luchingba Grand Alliance na state asigi pangthokadoriba assembly mikhal gi oina seat yenthoknaba loikhre RJD na Congress kaktanatana left wing party singsu Grand Alliance asida chawraba mafam ama piri hauzik fawbagi oina RJD na seat chamaga nifumari da Congress kina seat humbudra da aduga left kina seat kunda mikhal thengnagadori Nakalamaromda da NDA da yauriba chungsinaba party singi oinadi hauzik fawda sit yenthoknabada final taba ngamdri LJP gi president oriba Chiras Paswan na hauziksu makhoigi seat hena pigadabani haibasigi matangda adumak muktuna leiri Delhi gi Nirvaya wathoki matung India da khwaidigi achoba wathoka ma oirakliba Hathras wathok asina Uttar Pradesh tanatana India pumbada akanba achoba irang ama haurakli Uttar Pradesh lengakna wathogasi kupsinaba amadi thaidok thajin tongnaba hotnabagi mami ama mayek sengna uba fangli masida khwaidigi minungsi yaudribase Uttar Pradesh ki police ne maraibak thirabi victim asibu imungi ayaba yaudana hakchanga mari leinaba evidence namak manghannabagi pandamda amamba ahingda potloiki imungi miyoi singda aroiboina nipimacha asigi masak fawba yanghankide hairi Police na imungi miyoi singda asengba wari edu kanamata dali thoktanaba ki halakisu hairi Uttar Pradesh ki CM Aditya Yogi Nath na thogdoga sida chenaba sing matik chana cherak pigani haikibaga loinana achumba wayal fanghangani haikrabasu victim gi khungang asida media fawba changhandaduna thamli Cheraga sida Hathras district ki SP yauna police personnel mangasu CM na suspend tawkhre Nakalamaromda thogdoga sigi matangda thigatliba special investigation team na case asiga mari leinaba miyoising narco amadi polygraph test tawgani hairakibadu victim gi imungi miyoising nadi yaningdi hairakibaga loinana case asibu aranba maikaida lamjingnaba hotnari hairakli Uttar Pradesh ki DGP masamak Hathras ta thungkibaga loinana fibamsu yengsinkhre Hathras district tamna kanagum amata changhandabadagi Rahul amadi Priyanka su lambida thatuna thamki Mamaithangda Rahul amadi Priyanka ga loinana miyoi ahum amagasu changbagi ayabadi piki Hauzik thengna phangba paw amagi matungina Hathras ki wathoga sigida maikai kayadagi protest kankhalakpadagi Uttar Pradesh ki CM Aditya Yogi Nath na wathoga si CBI da thigatnabagi order ama thokre US President Donald Trump Maryland da leiba Walter Reed National Military Medical Center da pukre Trump ki election campaign manager gi wafama tungina Trump amadi maki imungi miyoy sing yawgadaba vote khombagi thoram punamak virtual event oiba natraga yeithoklaba yai hairi adubu lakliba October gi tang 3 ta Salt Lake City da pangthokani thorangliba presidential debate ki matangdadi hauzik fawbagi oina ahongba amata leitri Amadi hauki baleba pokpa numitta leikidraba Kuwait ki hanagi Amir amadi Kuwait military force ki commander oiramba Sheikh Sabah Al Ahmad ki mafamda ikai khumnaba amadi awaba phongdokpa utpa oina hayeng India pumbada nongmagi oina state mourning tawragani haina India government na lauthokre Jati ki firal India pumbada tangkai chingthaduna pahengani loinana official entertainment ki thoramso amata pangthoklaroi haikre Ngasigi oinadi Arambai News Guwahati da Manipuri Pao sandokchaba matang sa loisinjabga loinana amukaso hanna khurumjari